No ma'am, ngasisu arat pazeni amna nungaraba film ama puduna lagle hariba film asigi mamingna Awarapan. Film asi 2007 da release tawkiba action amadi romance based tawba movie amani. Film asigi panbiaba rating khara pallabadi IMDb rating da 10 gi manungda 7.4, Prime Video da 10 gi manungda 7.4 aduga Rotten Tomatoes da 84% gi fresh rating phangi. Film asigi maru oiba character khara gi maming pallabada Shivam gi saktam langkiba asina Imran Hasmi, Alia gi saktam langkiba Sina, Sriya Saran, Rima ki saktam langlibi Sina, Rinalini Sarma, Bharat Koba, Billion ki saktam langkiba Sina, Asutosh Ranani, Aina, Flamus the Yauriba, character Mayama Sigi Mamingasi, Panduna Labor Tarabati, Adukimatic Yam Lagani, Maramasina, Aina, Flamusing Wari Lirikpada, Palakpasing Aduda, Mayam Kangbiro, Duga, Mayam the Karigumam Tahajaramge, Ainingasi Pori Iba, Awarapan Hariba Flamasi, Ahan Basarukni, Flamasigi, Anisuba Parsu, Hojik Theater Kayamada Kaptuna Ladibani, Mayam Nasu, Flamasigi, Anisuba Part Asigi Wari Asi, Suduna taning ngongani adubu wari mataba haiba asi film asigi ahanba part adu tadana masigi anisuba part adudagi direct taba tarabadi adom soidana makki ko kharadi ngawgani maramaduna film asigi anisuba part ki wari adu taba matamda hena gyan tanabagi damakta aina part 1 gi wari asi hana pujarakpani masig matungda yamna thuna film asigi anisuba part ki wari adu su aina aigi sene nasida soidana makki pujarakani mayam su film asigi anisuba part ki wari adu soidana makki ngaibiramo ko mayamna film asigi wari asi tarabo matungda nungai te haiba du aigi comment section asida adongi maman yamlaba comment amamamti soidana makki pibiramo adongi maman yamlaba comment amana aikoina mathangi film semna bohnaba matamda aikoi hakchangda thauna kya ama haplibani aduni myam matam mangandabida Awarapan hariba film asigi ahanba part ki wari asi taminarasi. Film sigi hovusinda Hong Kong gi city madolei matamasida gang group amana nupi meyam ama nampu sapuda bhajanru thamba du aikoina uba phangi nupi meyam adugi maraktagi Rima ko nupi amati nathokjuna matoi hingnabagi damakta yamna kana senthora ami adum oinamak maphamsida leriba gunda sing aduna Rima hariba nupi asibusu pharaga adumak pusanduna changkhirami hariba sinasi sense tawduna hojik chahi amagi matungi sinama ulai matamasida Shivam koba gangster nupa amabu aikoidu halai Shivam hariba nupa asi Bharat dulak koba nupa amagi makhada thabak tawduna leiba misak amani pakse Bharat hariba nupa adugisu right hand oriba misak amani Bharat hariba nupa asi yamna reng wangba haibadi paisa nungsa paiba tawge haibata tawba ngamba yamna chawa geng amani mahaki yamna chawa hotel ama suleirami mahaki hotel asi Shivam hariba nupa asida matam chupada senalami hariba hotel asida Bharat kina manaw nupa oriba Rajan aduga mahakina macha nupa oriba Muna kawwa misak amana hotel asigi room amada nupi mahatomi matam asida Muna hariba nupa asina yamna usitaba mawongda Shivam hariba nupa asida asomna hairami nupi sina ingonda usit thawoidaba thabak kya ama torokpana maram orga aina nupi sibu hatokpani asomna thawa isa sadana Muna hariba nupa asina ngakpa wa si taba matamda Shivam hariba nupa asidi yamna sauningami maramdi Muna hariba nupa asina makna senaduna leiriba hotel asigi manung maktada maram sunglai leitabida nupi ma hatokpagi damaktani hujik Shivam hariba nupa asi yamna saubana maram orga mafam asida police kaurami asomna Shivamna police ta call tawkiba asina maram orga Muna hariba nupa asi yamna sauna Shivam gi manakta changduna mangonda nongmaina namduna dap tawrami Shivam su Muna hariba nupa asina mangonda asomna usit thoidaba thabak kya ama torokpa si uba matamda Muna hariba nupa asi mafam asida tap tap maki phudalaba matungda police ta Muna hariba nupa asibu sinakhirami sinasi sense tawduna mathangi sinda Bharat hariba nupa asina Shivam asibu unanabagi damakta call tawrami maudagi Shivam hariba nupa aduna aki boss oriba Bharat ki manakta laktuna Bharat asibu unarami matamasida Bharat hariba nupa asina mahaki right hand oriba Shivam hariba nupa asibu yamna thagalami maramdi makhoigi maphamasida leriba hotel mayam asidagi mahakna senariba hotel asina khwaidiki maming chakhalakpa amadi paisa khwaidiki talakpagi damaktani matang asida Bharat ki machanupa Rani hariba nupa asi mafam asida yamna sauna changami aduga Shivam da mahakna asomna hairami Shivam nahakna aikhoigi munabu phanbagi kari natik lei nahakti aikhoigi kanamta nate nahakti aikhoigi minai ni maram asina minai oiba tarabadi minai gi thabak oina tawduna layu sitaba matamda Bharatna mahakki machanupa Rani asida asomna hairami numit adugi hotel gi room adu nahakna book taromba natra hotel asi hojik Shivamna senaduna Shivamna loina risk lawduna leiribani hotel gi business bomba asi Shivam gi right jam chauna leiribani aduga Shivam se aigisu right hand oribani nahakna adumna karigi damakta wa chauna nganglibano lam henganu nang matung manau hotel aduda amugana satpiyaroi matam asida Bharat hariba nupa asichu yu ka hena thakchanduna leirami duga mahakna Shivam da asomna hairami Shivam Rani ko nupi makhak lei mahak se Pakistan dagini aina
mahakse atopa miyoi kayagi miyengdagi lapna lehiningi sidagina numit nini humnigi mamangdani aina mahakpu unaruba ado numit aduda aikoi ani nungsi wari kaya amasu sarai numit aduda ibani ihana hana phamungdasu himina kibani ariba numit adudani aina mahaki masadu ihana sokpa phangkiba ado adubu hojikti mahak mafam amada leikre karigumba nupi aduga kanagumba mahektaga wari sanaba amadi nungsinaramba tarabadi miyoi adubu aina sangsar sida hingna thamoi takche ai yamna luba thabak amagidamak London da hapta ani chattaba yadre masina Rima hariba nupi adubu aina halaktri phawbadi nahakna yamna kupna senaduna thamamgadabani masidu sunatana mahakna chaliba mafam khuding mahakna kari tauri haiba ado nahakna second khuding yengjangadabani si hairamlaba matungda Bharat hariba nupa adu mahak London gi khongchat adu chatkirami ariba sin asi sense tawduna mathangi sinda Rima hariba nupi adugi mayumda Shivam hariba nupa adu lami matamasida Ima hariba nupi adudi mahakki mayum aduda nama sonduna lerami haibadi lai khurumduna lerami masina tanglingabadi nupi asi Muslim amane haibani asumna mahakna lai khurumduna leringai matamasida mahakki phone da call ama lami audagi Shivamna Rima gi phone adu lokhatuna phone tawriba nupa adugi number adu note toksalami masing matungda Rimana lai khurumba lorba matungda Shivam hariba nupa asina Bharat na mangonda piramba parcel ama Rima hariba nupi sida pirami Rimana parcel adu hangtoktuna yingumba matamda parcel asig manungda bracelet ama yauduna lerami matamasida ngasai tawrkiba number aduna Rima gi phone asida amuk call tawrami Rimana call adu okhalaba matungda misak adugo wari sanaduna lerami Rimana wari sanariba sing adu Shivam hariba nupa asina su loina tarami tubu mahangna sanariba wari aduda akaibadi karimte yawramde Rimana wari sanaba loraba matungda Shivamna Rimagi manakta changtuna mahaki card ama pirami aduga Shivamna Rimada asumna hairami angna karigumba darka lerakpa problem ama hek lerakpa matamda aingonda call tawru si hairamlaga Shivam hariba nupa asi mafam asitagi chatkige haiduna tawrokpa matam aduda Rima hariba nupi asina Shivamda khuda hapi saiduna hairami asumna tawrokpa mawong asi uba matamda Shivam hariba nupa adudi ngahak chap launa leptuna lerami masida Shivamna su Rima hariba nupi asida goodbye haiduna hairami Shivam hariba nupa asi laibu yamna thajadaba misak amasu oirami Shivamna Rimagi yum asig mapanda thoraba matungda gari amagi manungda lona phamduna lerami tamasida Rima hariba nupi adusu mahak thabak chatnabagidamagta yum asig mapanda thorami tamasida nupa ama Rima asibu launabagidamagta laami odagi nupa aduna Rima hariba nupi asibu mahaki gari aduda hapkatuna purga chatkirami matamasida Shivam hariba nupa asinasu Rimagi matungda lona inaduna mahakna kari tawri haiba adu yamna section na senarami tamasida Rima hariba nupi asina mahaki marup singa haraukte yamna nungai thoami masida sunatana dance tawrami isai saami aduga marup sing aduga enjoy kya amasu tawrami asumna Shivam su numit chupama Rima hariba nupi asi senaroba matungda numidangi matamda mahaki car aduda mahaki mayum maike aduda halami matamasida mahakna mamangda jail da thajankiba Muna hariba nupa adu gari ama thokduna mahaki maike isida lami hojikti Muna hariba nupa asisu jail dagi thadoraba oirami ramasina mahakna Shivam hariba nupa asiga mathakta laman khumba pamlibani matamasida Munana thoriba gari asina Shivamna thoriba gari asida yamna kanna thomjalami mahakna thoriba ase Shivam hariba nupa asibu sirasano haina thoribani asumna yamna isitaba mongda mahaki gari asida kayarakanna thomjallamaba matungda Muna hariba nupa asi Shivamda yamna phajadaba wahi kayama hairamlaba matungda mahak mafam asi thadoktuna chatkirami tawriba mawong matong mayam asi Shivam hariba nupa adusu yamna sauningna yengduna lehurami asing matungda Shivam hariba nupa adu club amata changtuna mahak karigumba drink ama thaktuna lerami asida Bharat ki machanupa Roni hariba misak adusu Shivamgi manakta changami aduga mahakna asumna hairami aikhoigi kakagi masa Muna hariba misak ado afafata karimta khangdaba misakni mahakna bu saukrabadi lemna amata thadabani mahakna magonda tokhiba thabak aduna maram orga hojik mahakna nahakpu hatpa pamlibani asi mayam astigi ngakthoknabagidamagta nahakna aikhoigi angkan ranjan aduda call tawduna nahakpu amukta ngakpiyu haiduna haijau asumna hairaga Roni hariba nupa asina mahakki kaka ranjan aduda call tawrami aduga phone adubu Shivam hariba nupa asida pahelami matamasida Shivamna lale haibagi mohutta mahakna oina ranjan hariba nupa asida yamna thina mahakki machanupa adubu phajalu natrabadi khudongthiba nangani haiduna oina ngangkhirami sumna Ronigi mamangmaktada Shivamna asumna haiba si taba matamda Roni ne yam sauna Shivamgi collar adu paiduna asumna hairami nahakna karigidamak adumna hairibano nahakna adumna haibagi natik kari lei nahakse aigi babana khara luna tawe haibagi damak nahak nagak yamna thekatpagi
ꯈꯪꯗꯕꯒꯤ ꯋꯥꯅꯤꯅꯦ ꯌꯦꯡꯉꯨ ꯑꯩꯒꯤ ꯕꯕꯥꯅ ꯅꯍꯥꯛꯄꯨ ꯍꯦꯛ ꯊꯥꯗꯣꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤ ꯑꯗꯨ ꯀꯔꯤ ꯑꯣꯏ ꯍꯥꯏꯕ ꯑꯗꯨ ꯃꯁꯤꯗ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯊꯋꯥꯏ ꯏꯁꯥ ꯁꯥꯗꯕꯤꯗ ꯔꯣꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯐꯔꯦ ꯐꯔꯦ ꯅꯍꯥꯛꯀꯤ ꯅꯄꯥꯅ ꯑꯩꯕꯨ ꯇꯥꯟꯊꯣꯔꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯅꯍꯥꯛꯁꯨ ꯅꯍꯥꯛꯀꯤ ꯅꯁꯥꯒ ꯅꯪꯉꯛꯀ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯥꯗꯨꯅ ꯅꯍꯥꯛꯀꯤ ꯑꯔꯣꯏꯕ ꯄꯨꯟꯁꯤ ꯑꯣꯏꯒꯅꯤ ꯍꯥꯏꯕ ꯑꯁꯤꯁꯨ ꯅꯍꯥꯛꯁꯨ ꯈꯪꯖꯜꯂꯨ ꯑꯗꯨꯒ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯕ ꯋꯥ ꯑꯃꯒꯁꯨ ꯇꯥꯀꯣ ꯅꯍꯥꯛꯀꯤ ꯕꯕꯥꯒꯤ ꯕꯤꯖꯤꯅꯦꯁ ꯑꯁꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃꯗꯤ ꯅꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯠꯀꯗꯧꯔꯤꯕꯅꯤ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯑꯊꯦꯡꯕ ꯑꯍꯤꯡꯗ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯇꯨꯝꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯎꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯚꯥꯔꯠꯀꯤ ꯃꯉꯣꯟꯗ ꯀꯣꯜ ꯑꯃ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯚꯥꯔꯠꯅ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯤ ꯍꯥꯏꯗꯨꯅ ꯍꯪꯉꯛꯑꯝꯃꯤ ꯁꯥꯔ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯑꯩꯅ ꯌꯥꯝꯅ ꯀꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯀꯔꯤꯁꯨ ꯇꯧꯗꯦ ꯃꯁꯤꯗ ꯚꯥꯔꯠꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯌꯥꯝꯅ ꯐꯔꯦ ꯅꯍꯥꯛꯅ ꯑꯗꯨꯝꯅ ꯁꯦꯟꯅꯕꯤꯔꯕ ꯑꯗꯣ ꯑꯩ ꯊꯣꯔꯛꯇꯤ ꯐꯥꯎꯕꯗꯤ ꯅꯍꯥꯛꯅ ꯐꯖꯅ ꯁꯦꯟꯅꯗꯨꯅ ꯊꯝꯃꯝꯃꯨꯀꯣ ꯑꯗꯨꯕꯨ ꯅꯍꯥꯛꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯪꯒꯗꯕ ꯋꯥꯗꯤ ꯁꯃꯨꯗ꯭ꯔꯒꯤ ꯏꯔꯣꯟꯅꯨꯡꯒꯤ ꯏꯁꯤꯡ ꯑꯁꯤ ꯀꯅꯥꯅꯁꯨ ꯆꯥꯡ ꯑꯣꯟꯕ ꯉꯝꯗꯦ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯩ ꯅꯨꯄꯤꯒꯤ ꯊꯃꯣꯏꯁꯨ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯑꯁꯤꯗꯤ ꯁꯣꯔ ꯊꯤꯡꯕꯒ ꯆꯞ ꯃꯥꯟꯅꯩ ꯃꯁꯤꯗꯤ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇꯦ ꯃꯁꯤꯒꯤ ꯆꯩꯅꯥ ꯑꯁꯤꯗꯤ ꯅꯍꯥꯛꯁꯨ ꯈꯪꯉꯝꯃꯣꯏ ꯑꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯣ ꯑꯩꯅ ꯇꯧꯔꯤꯕ ꯑꯁꯦ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯅꯪꯅꯁꯨ ꯃꯤꯠꯌꯦꯡ ꯀꯥꯔꯟ ꯆꯜꯂꯝꯕ ꯌꯥꯔꯣꯏꯀꯣ ꯑꯁꯨꯝꯅ ꯍꯥꯏꯅꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯣꯜ ꯑꯁꯤ ꯀꯛꯅꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯒꯤ ꯋꯥꯔꯤ ꯑꯃꯕꯨ ꯎꯠꯂꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯔꯥꯖꯁꯊꯥꯟꯒꯤ ꯃꯐꯝ ꯑꯃꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀꯕꯤꯔ ꯀꯧꯕ ꯑꯃꯒ ꯂꯩꯔꯝꯃꯤ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯃꯈꯣꯏ ꯑꯅꯤ ꯑꯁꯤ ꯄꯨꯂꯤꯁꯅ ꯐꯥꯅꯕꯒꯤꯗꯃꯛꯇ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯃꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯀꯥꯔ ꯑꯗꯨꯗ ꯄꯨꯂꯤꯁꯅ ꯐꯥꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯊꯧꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯔꯤꯕꯗꯤ ꯃꯈꯣꯏꯅ ꯊꯧꯔꯛꯏꯕ ꯀꯥꯔ ꯑꯗꯨꯒꯤ ꯇꯌꯥꯔ ꯑꯗꯨ ꯄꯪꯆꯔ ꯑꯣꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯤꯕꯝ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯃꯐꯝ ꯑꯁꯤꯗ ꯆꯠꯂꯤꯕ ꯃꯤ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯔꯛꯇ ꯆꯪꯁꯤꯟꯈꯤꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯦꯂꯤꯌꯥ ꯀꯧꯕ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯉꯛꯑꯝꯃꯤ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯎꯆꯦꯛ ꯃꯀꯣꯟ ꯃꯆꯥ ꯑꯃꯁꯨ ꯄꯥꯏꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯒ ꯎꯆꯦꯛ ꯃꯀꯣꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈꯨꯅꯨ ꯑꯃꯁꯨ ꯌꯥꯎꯗꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯑꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯕꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅ ꯄꯣꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯎꯆꯦꯛ ꯑꯁꯤꯕꯨ ꯂꯧꯊꯣꯛꯇꯨꯅ ꯅꯍꯥꯛꯅ ꯊꯥꯗꯣꯛꯈ꯭ꯔꯣ ꯑꯗꯨꯝꯅ ꯇꯧꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯄꯨ ꯏꯁꯣꯔꯅ ꯁꯣꯏꯗꯅꯃꯛꯀꯤ ꯊꯧꯖꯥꯟꯕꯤꯒꯅꯤ ꯅꯍꯥꯛꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯁꯨꯞꯅꯒꯤ ꯂꯨꯄꯥ 10 ꯈꯛꯇꯪꯅꯤ ꯑꯩꯉꯣꯟꯗ ꯄꯤꯒꯗꯧꯔꯤꯕ ꯑꯁꯦ ꯅꯍꯥꯛ ꯄꯣꯟ ꯃꯅꯨꯡꯗ ꯌꯥꯎꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯊꯥꯗꯣꯛꯎ ꯅꯍꯥꯛꯅ ꯅꯤꯡꯉꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯅꯤꯡꯕ ꯊꯨꯡꯒꯗꯕꯅꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯜꯂꯥꯅꯁꯨ ꯅꯍꯥꯛꯅ ꯄꯥꯝꯂꯤꯕꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯃꯥꯏ ꯄꯥꯛꯍꯜꯂꯗꯕꯅꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯦꯂꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯍꯧꯖꯤꯛ ꯅꯍꯥꯛꯀꯤ ꯎꯆꯦꯛ ꯑꯗꯨ ꯗꯔꯀꯥꯔ ꯀꯔꯤꯁꯨ ꯑꯣꯏꯗꯦ ꯑꯗꯨꯒ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯕꯤꯕꯒꯤ ꯃꯊꯧꯁꯨ ꯀꯔꯤꯁꯨ ꯇꯥꯗꯦ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯆꯠꯂꯣ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯦꯂꯤꯌꯥꯅ ꯁꯤꯕꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯁꯦ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯃ ꯃꯥꯜꯂꯤ ꯃꯁꯤꯗ ꯁꯤꯕꯝꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯣꯏ ꯑꯩ ꯏꯁꯣꯔ ꯑꯁꯤ ꯁꯨꯡꯊꯥ ꯊꯥꯖꯗꯦ ꯍꯧꯖꯤꯛ ꯄꯨꯂꯤꯁꯅ ꯑꯩꯕꯨ ꯐꯥꯗꯣꯏꯒꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯁꯤꯗ ꯑꯦꯂꯤꯌꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯑꯣ ꯅꯍꯥꯛꯁꯦ ꯍꯧꯖꯤꯛ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯇꯧꯔꯨꯔꯕ꯭ꯔꯣ ꯑꯗꯣ ꯐꯔꯦ ꯅꯍꯥꯛ ꯏꯁꯣꯔꯕꯨꯗꯤ ꯊꯥꯖꯗꯕ ꯇꯧꯒꯅꯨ ꯁꯤꯗ ꯁꯤꯕꯝꯅ ꯑꯦꯂꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯀꯤꯁꯤꯗꯤ ꯌꯥꯝꯅ ꯐꯖꯕ ꯕꯤꯖꯤꯅꯦꯁ ꯑꯃꯅꯤꯅꯦ ꯑꯍꯥꯟꯕꯗ ꯅꯈꯣꯏꯅ ꯎꯆꯦꯛ ꯑꯁꯤꯕꯨ ꯐꯥꯔꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯁꯤꯕꯨ ꯌꯣꯟꯊꯣꯛꯑꯒ ꯄꯩꯁా ꯐꯪꯂꯒꯅꯤ ꯑꯗꯨꯒ ꯅꯈꯣꯏꯅ ꯃꯤꯑꯣꯏ ꯄꯨꯝꯅꯃꯛꯇ ꯎꯆꯦꯛ ꯑꯁꯤ ꯊꯥꯗꯣꯛꯎ ꯅꯈꯣꯏ ꯅꯤꯡꯕ ꯂꯣꯏꯅ ꯊꯨꯡꯒꯅꯤ ꯍꯥꯏꯗꯨꯅ ꯂꯣꯏꯅ ꯍꯥꯏꯖꯤꯜꯂꯅꯤ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯎꯆꯦꯛ ꯑꯗꯨ ꯅꯈꯣꯏꯅ ꯑꯃꯨꯛ ꯐꯥꯖꯤꯜꯂꯒ ꯃꯤꯑꯣꯏ ꯑꯃꯗ ꯑꯃꯨꯛ ꯄꯣꯔꯛꯑꯒ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯑꯗꯨꯝ ꯇꯧꯗꯨꯅ ꯂꯩꯔꯕ ꯅꯠꯇ꯭ꯔꯣ ꯅꯈꯣꯏꯗꯤ ꯁꯤꯗ ꯑꯦꯂꯤꯌꯥꯅ ꯁꯤꯕꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯂꯥꯜꯂꯦ ꯑꯩꯅ ꯎꯆꯦꯛ ꯑꯁꯤ ꯕꯖꯥꯔꯗꯒꯤ ꯂꯩꯗꯨꯅ ꯄꯣꯔꯛꯄꯅꯤ ꯏꯅ ꯃꯐꯝ ꯑꯃꯠꯇꯗꯒꯤ ꯐꯥꯔꯒ ꯄꯣꯔꯛꯄ ꯅꯠꯇꯦ ꯁꯤꯗ ꯁꯤꯕꯝꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯐꯔꯦꯁꯦ ꯅꯍꯥꯛ ꯊꯣꯛꯈ꯭ꯔꯣꯁꯦ ꯑꯩ ꯍꯧꯖꯤꯛ ꯅꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯇꯝ ꯅꯠꯇꯦ ꯃꯁꯤꯗ ꯑꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯁꯤꯕꯝ ꯑꯁꯤꯕꯨ ꯈꯥꯝꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯑꯃ ꯍꯥꯏꯔꯛꯑꯝꯃꯤ ꯉꯁꯤꯗꯒꯤꯅ ꯆꯍꯤ 14ꯒꯤ ꯃꯃꯥꯡꯗ ꯐꯦꯠ ꯃꯍꯥꯃꯗ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯗꯨꯅ ꯃꯦꯀꯥ ꯑꯃꯗꯤ ꯃꯦꯗꯤꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯤꯅꯥꯏ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ ꯃꯗꯨꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯄꯨ ꯑꯗꯨꯅ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯕ ꯑꯗꯨ ꯄꯥꯝꯗꯦ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯡ ꯑꯗꯨ ꯐ꯭ꯔꯤ ꯑꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯗꯨ ꯄꯥꯝꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯤꯅꯥꯏ ꯑꯃꯠꯇ ꯑꯣꯏꯗ꯭ꯔꯦ ꯃꯔꯝꯗꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯄꯣꯟ ꯃꯅꯨꯡꯗ ꯐꯥꯗꯨꯅ ꯂꯩꯔꯤꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯂꯩꯔꯒ ꯎꯆꯦꯛꯁꯤꯡ ꯑꯗꯨ ꯑꯩꯈꯣꯏꯅ ꯂꯣꯏꯅ ꯊꯥꯗꯣꯛꯈꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯎꯆꯦꯛꯁꯤꯡ ꯑꯗꯨꯁꯨ ꯃꯈꯣꯏꯒꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯈꯤ ꯃꯗꯨꯒꯨꯝꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯗꯨꯅ ꯃꯈꯣꯏ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯣꯏꯈꯤꯗꯦ ꯅꯍꯥꯛꯁꯨ ꯊꯥꯖꯗ꯭ꯔꯕꯗꯤ ꯑꯩꯅ ꯄꯥꯏꯔꯤꯕ ꯎꯆꯦꯛ ꯑꯁꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯈꯣ ꯃꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯏꯁꯣꯔꯅ ꯅꯍꯥꯛꯄꯨ ꯊꯧꯖꯥꯟꯕꯤ ꯅꯠꯇ꯭ꯔꯒ ꯊꯧꯖꯥꯟꯕꯤꯗꯦ ꯍꯥꯏꯕ ꯑꯗꯨ ꯅꯍꯥꯛꯁꯨ ꯌꯦꯡꯉꯨ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯑꯍꯣꯡꯕ ꯀꯌꯥ ꯑꯃ ꯂꯥꯛꯏ ꯍꯥꯏꯕ ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯈꯪꯉꯛꯀꯅꯤ ꯁꯤꯒꯨꯝꯕ ꯑꯦꯂꯤꯌꯥꯒꯤ ꯅꯨꯡꯁꯤꯔꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯤꯕꯝꯒꯤ ꯊꯃꯣꯏꯗꯁꯨ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯕ ꯑꯃ ꯐꯥꯎꯕ ꯍꯧꯔꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯀꯕꯤꯔ ꯍꯥꯏꯔꯤꯕ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨ ꯁꯤꯕꯝꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯤꯕꯝ ꯑꯁꯤꯕꯨ ꯆꯠꯂꯁꯤ ꯂꯥꯎ ꯍꯥꯏꯗꯨꯅ ꯄꯨꯗꯨꯅ ꯊꯣꯛꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗꯤ ꯑꯦꯂꯤꯌꯥꯅ ꯍꯥꯏꯔꯛꯈꯤꯕ ꯋꯥꯍꯩ ꯃꯌꯥꯝ ꯑꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯒ ꯂꯩꯖꯔꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯑꯦꯂꯤꯌꯥꯒꯤ ꯋꯥꯉꯥꯡ ꯁꯉꯥꯡ ꯃꯍꯥꯛꯀꯤ ꯐꯖꯕ ꯃꯍꯥꯛꯀꯤ ꯏꯪ ꯇꯞꯄ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯄꯥꯝꯂꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯁꯤꯕꯝ ꯑꯃꯗꯤ
Kabir makoinina makoi kargi dengi maning asida nupa masu phaduna puruga laklibani makoinina nupa asibu paisa gidamakta phaduna puruga lakpa oirami matam asida Shivam hariba nupa asidi Eliabu nungsiba henmatkibana maram orga mahakki wakan asida adum tauduna lerami maram asina makoina phaduna puruga laiba misak asi phawbada Shivam hariba nupa asina mafam asida thadokirami hojikti Shivam hariba nupa asi Elia hariba nupi asida pungaw ngawrami aduga mahakki thamoi asida Elia hariba nupi adugi wakan ngakta ngaiduna lerami maram asdagi hojikti Shivam hariba nupa asina Eliagi address adu yamna kana honaduna mahakki lefam asibu khangtomi aduga Shivamna Elia asibu wari sananabagidamagta Eliagi manakta laami Shivamna Eliagi manakta sangsilakpa matamda mahakpu yamna nuksina yengjarami matam asida Elia hariba nupi asina sukhangami madudi Shivam hariba nupa asina mahakpu pamjare haiba ase hojikti Shivam amadi Elia makoini punna pon manungda phajanduna leiriba khunu adu makoini changduna pon manungdagi free oina mapanda thadokpirami masig matungda makoi ani nuksiba wari kya amasu sanarami udigi makoi ani ayamba matamda toina su punba hurami maramasna makoi ani hojikti yamna close oinarami Shivam hariba nupa asi isorbu sungtha thajadabani adubu hojik mahak Elia hariba nupi asiga pulubana maram oraga Eliana mahakki damakta karigumba jantra amasu semduna mahakki masa aduda sibirami aseng mamakidi Shivam hariba nupa asi lighting gi thaba asi khwaidigi yadaba misak amani adubu mahakna Elia asibu pamjabana maram oraga Eliana haiba was da loini yaribani masigi makha tabada lai amuk phabu khoramu yadaba Shivam hariba nupa asibu Eliana laisangda poroktuna lai kya amasu khoramalami hojikti Shivamna Elia hariba nupi asibu nungsibagidamagta tawba ngamoidaba karisu thaba amata leramde asumna makoi ani nuksinarakpa asina maram oraga makoi ani asi hojikti pattat pamakai nuksinarami ariba sin asi change tawduna hojik present degi sin asida mu ulami matam asida Rima hariba nupa asina Shivamda call tawroktuna asumna hairami hojik aigi yamna maru oiba thaba ama leire nak aigi nakta amukta lau maram asdagi Shivam hariba nupa adu Rima hariba nupi adugi manakta yamna thuna satkirami sumna Shivamna Rimagi manakta lakpa matamda mahakna nupa ama thengnarami hariba nupa asi makoina mamangda karda phajanduna lakiba misak adu oiduna lerami aki maming asina Siddharth haina koromi adubu hojikti Siddharth hariba nupa asi onthokpa phibam amda lerami haibadi mahakki masam adu maruga loina kokthokduna mahak mong ama oiduna lerami haibadi lainingba misak ama onduna lerami masig matungda Siddharth hariba misak asibu mahakna thamamaba matungda Rima hariba nupi asig manakta mahakpu unanabagidamagta laami hojik Rima amadi Shivam makoini unaraba matungda Shivamna Rima hariba nupi asida asomna hairami ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯚꯥꯔꯠꯀꯤ ꯍꯣꯇꯦꯜ ꯑꯃ ꯆꯂꯥꯏꯔꯤꯕ ꯑꯗꯨ ꯑꯩꯅ ꯏꯟ ꯆꯥꯔꯖ ꯑꯣꯏꯅ ꯅꯨꯃꯤꯠ ꯆꯨꯞꯄ ꯑꯃ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩ ꯑꯌꯥꯝꯕ ꯃꯇꯝꯗ ꯊꯕꯛ ꯆꯤꯟꯗꯨꯅ ꯂꯩ ꯃꯁꯤꯗ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯃꯍꯥꯛꯀꯤ ꯕꯣꯁ ꯚꯥꯔꯠ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯂꯟꯗꯟꯗ ꯆꯠꯈ꯭ꯔꯦ ꯃꯍꯥꯛꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯩꯒꯤ ꯏꯁꯥꯁꯦ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯐꯥꯎꯏ ꯅꯍꯥꯛꯅꯗꯤ ꯊꯥꯖꯔꯝꯃꯣꯏ ꯏꯗꯣ ꯌꯨꯝ ꯑꯗꯨꯗ ꯏꯊꯟꯇ ꯂꯩꯕꯅꯔ ꯀꯔꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯌꯨꯝ ꯑꯗꯣ ꯕꯨꯠ ꯇꯝꯅꯕ ꯃꯥꯜꯂꯤ ꯕꯨꯠꯁꯨ ꯂꯩꯕ ꯃꯥꯜꯂꯤ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ Shivam ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯣꯛꯊꯣꯔꯛꯑꯝꯃꯤ ꯑꯗꯨꯒ ꯔꯤꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯦꯗꯥꯝ ꯅꯍꯥꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯕꯨꯠ ꯂꯩꯕ ꯅꯠꯇꯦ ꯃꯦꯗꯥꯝꯒꯤ ꯋꯥꯈꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯕꯨꯠ ꯑꯗꯨꯗꯤ ꯑꯗꯨꯒ ꯃꯦꯗꯥꯝꯒꯤ ꯋꯥꯈꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯕꯨꯠ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯅꯥꯏꯇꯣꯝ ꯇꯥꯕ ꯍꯥꯏꯔꯤꯕ ꯕꯨꯠ ꯑꯗꯨꯅꯤ ꯃꯃꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯑꯩꯁꯨ ꯏꯁꯥ ꯏꯊꯟꯇ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯑꯩꯁꯨ ꯅꯥꯏꯇꯣꯝ ꯇꯥꯗꯅꯕ ꯑꯃꯗꯤ ꯑꯋꯥꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯀꯥꯎꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯩ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯑꯗꯨꯝ ꯂꯩ ꯃꯔꯝ ꯑꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯀꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯑꯩꯒꯤꯁꯨ ꯃꯔꯨꯞ ꯑꯃ ꯐꯪꯈꯤ ꯃꯔꯨꯞ ꯑꯗꯨ ꯐꯪꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤꯗꯤ ꯑꯩꯒꯤ ꯂꯣꯟꯂꯤꯅꯦꯁꯀꯤ ꯋꯥꯈꯜ ꯑꯁꯤ ꯂꯣꯏꯅ ꯀꯥꯎꯈꯤ ꯑꯗꯨꯒ ꯑꯩꯒꯤ ꯑꯀꯤꯕ ꯃꯌꯥꯝ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈꯤ ꯀꯔꯤꯒꯨꯝꯕ ꯃꯦꯝ ꯅꯍꯥꯛꯅ ꯑꯩꯕꯨ ꯊꯥꯖꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯁꯨ ꯑꯩꯒ ꯃꯔꯨꯞ ꯁꯥꯅꯧ ꯃꯇꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯂꯣꯏꯅ ꯃꯥꯡꯈꯤꯅꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯂꯩꯔꯤꯕ ꯑꯀꯤꯕꯁꯤꯡ ꯑꯗꯨꯁꯨ ꯂꯣꯏꯅ ꯃꯥꯡꯈꯤꯅꯤ ꯃꯁꯤꯗ ꯔꯤꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯅꯤ ꯃꯔꯨꯞ ꯁꯥꯟꯅꯔꯁꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅꯤ ꯃꯔꯨꯞ ꯁꯥꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯇꯝ ꯈꯔꯗꯤ ꯆꯪꯒꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯔꯤꯃꯥꯅ Shivam asibu ꯃꯣꯁꯀ꯭ꯌꯨꯒꯤ ꯃꯐꯝ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕꯗꯤ ꯃꯟꯗꯤꯔ ꯑꯃꯒꯤ ꯃꯐꯝꯗꯅꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯃꯐꯝ ꯑꯁꯤꯗꯒꯤ ꯇꯥꯂꯤꯁꯃꯥꯟ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯌꯨꯝꯒꯤ ꯊꯣꯡꯖꯤꯟꯗ ꯀꯤꯁꯟꯗꯨꯅ ꯊꯝꯕ ꯇꯥꯔꯕꯗꯤ ꯑꯜꯂꯥꯅ ꯑꯩꯕꯨ ꯆꯥꯟꯕꯤꯗꯨꯅ ꯑꯩꯒꯤ ꯌꯨꯝ ꯑꯗꯨ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯇꯥꯂꯤꯁꯃꯥꯟ ꯍꯥꯏꯔꯤꯕ ꯄꯣꯠꯁꯛ ꯑꯗꯨꯕꯨ ꯑꯃꯨꯛꯇ ꯂꯧꯕꯤꯔꯛꯎ ꯃꯁꯤꯗ Shivamꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯕꯤꯜꯗꯤꯡꯒꯨꯝꯕ ꯇꯦꯝꯄꯜꯒꯨꯝꯕ ꯃꯟꯗꯤꯔꯒꯨꯝꯕ ꯑꯗꯨꯒ ꯑꯇꯣꯞꯄ ꯂꯥꯏꯒ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯁꯛ ꯑꯃꯠꯇ ꯑꯩꯅ ꯄꯥꯝꯗꯦ ꯑꯗꯨꯒ ꯌꯥꯁꯨ ꯌꯥꯗꯦ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯅ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗꯒꯤ ꯑꯩ ꯑꯁꯤꯕꯨ ꯌꯥꯝꯅ ꯂꯥꯞꯅ ꯊꯝꯕꯅ ꯐꯒꯅꯤ ꯑꯩ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯉꯝꯃꯣꯏ
ꯉꯝꯃꯣꯏ ꯅꯍꯥꯛ ꯑꯣꯏꯅ ꯆꯪꯉꯨ ꯃꯁꯤꯗ ꯔꯤꯃꯥꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯨꯄꯤ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯂꯩꯇꯦ ꯃꯔꯝ ꯑꯁꯤꯒꯤꯗꯃꯛ ꯑꯩꯅ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯁꯤꯕꯝꯁꯨ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯣ ꯍꯥꯏꯕ ꯑꯗꯨ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯎꯄꯥꯏ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯄꯣꯠꯁꯛ ꯑꯗꯨ ꯂꯧꯅꯕꯒꯤꯗꯃꯛꯇ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯑꯝꯃꯤ ꯃꯍꯥꯛꯅ ꯃꯟꯗꯤꯔ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯔꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯀ ꯊꯥꯏꯅ ꯅꯨꯡꯁꯤꯅꯔꯝꯕ ꯑꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗꯒꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯃꯃꯥꯡꯒꯤ ꯃꯇꯝꯒꯤ ꯁꯤꯟ ꯑꯗꯨ ꯍꯟꯀꯠꯇꯨꯅ ꯑꯣꯜꯂꯛꯏ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯅꯃꯥꯖ ꯁꯣꯟꯗꯨꯅ ꯍꯥꯏꯕꯗꯤ ꯂꯥꯏ ꯈꯨꯔꯨꯝꯗꯨꯅ ꯂꯩꯔꯝꯃꯤ ꯁꯨꯝꯅ ꯂꯥꯏ ꯈꯨꯔꯨꯝꯕ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁꯤꯕꯝꯅ ꯑꯦꯂꯤꯌꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯃꯨꯕ ꯑꯗꯨꯅꯔ ꯈꯪꯗꯦ ꯑꯩꯁꯦ ꯍꯧꯖꯤꯛ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯇꯥꯏꯞꯇ ꯇꯧꯏ ꯑꯗꯨꯒ ꯅꯍꯥꯛꯅ ꯂꯥꯏ ꯈꯨꯔꯨꯝꯃꯤꯕ ꯑꯗꯣ ꯃꯇꯝ ꯌꯥꯝꯅ ꯆꯪꯉꯤ ꯅꯍꯥꯛꯅ ꯀꯔꯤꯒꯤꯅꯣ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯋꯥꯔꯦꯝ ꯊꯧꯔꯦꯡꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯃꯁꯤꯗ ꯑꯦꯂꯤꯌꯥꯅ ꯁꯤꯕꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯏꯁꯣꯔꯗ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯑꯗꯣ ꯅꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯅꯍꯥꯛꯅ ꯏꯁꯣꯔꯕꯨ ꯀꯌꯥꯔꯛ ꯍꯟꯅ ꯊꯥꯖꯗ꯭ꯔꯤꯕ ꯑꯗꯣ ꯑꯩꯅ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕ ꯑꯗꯣ ꯅꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯥꯖꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯧꯖꯤꯛꯇꯤ ꯅꯍꯥꯛ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯁꯨꯡꯌꯥ ꯌꯥꯔꯔꯣꯏ ꯏꯁꯣꯔꯕꯨ ꯅꯍꯥꯛꯅ ꯊꯥꯖꯒꯗꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯀꯤ ꯅꯁꯥꯗ ꯂꯩꯔꯤꯕ ꯐꯠꯇ꯭ꯔꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯌꯥꯝ ꯑꯗꯨ ꯏꯁꯣꯔꯅ ꯂꯣꯏꯅ ꯁꯣꯜꯕ ꯇꯧꯕꯤꯒꯗꯣꯔꯤꯕꯅꯤ ꯃꯁꯤꯗ ꯁꯤꯕꯝꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯅꯥ ꯑꯃꯠꯇ ꯑꯩꯈꯣꯏꯒꯤ ꯃꯊꯛꯇ ꯂꯩꯕ ꯅꯠꯇꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯃꯁꯤꯕꯨ ꯊꯥꯖꯔꯒ ꯀꯔꯤꯕꯨ ꯀꯥꯟꯅꯒꯗꯣꯔꯤꯕꯅꯣ ꯃꯁꯤ ꯍꯥꯏꯔꯛꯄ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯦꯂꯤꯌꯥꯅ ꯁꯤꯕꯝꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯅ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯁꯣꯔꯕꯨ ꯊꯥꯖꯕ ꯃꯤꯑꯣꯏ ꯑꯗꯨꯒꯤ ꯊꯋꯥꯏ ꯈꯛꯇꯃꯛ ꯍꯦꯚꯦꯟꯗ ꯊꯦꯡꯅꯒꯗꯣꯔꯤꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯁꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯑꯗꯨ ꯏꯁꯣꯔꯒꯤ ꯂꯩꯀꯣꯜ ꯑꯗꯨꯗ ꯊꯦꯡꯅꯕ ꯐꯪꯉꯣꯏꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯈꯤꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯊꯋꯥꯏ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯂꯩꯈꯤꯗꯣꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯩꯗꯤ ꯁꯤꯔ ꯐꯥꯎꯕꯗ ꯅꯍꯥꯛꯀ ꯀꯥꯏꯅꯕ ꯑꯗꯨ ꯄꯥꯝꯗꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯅ ꯏꯁꯣꯔꯕꯨ ꯊꯥꯖꯗꯕ ꯌꯥꯗꯕꯅꯤ ꯃꯁꯤꯗ ꯁꯤꯕꯝꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯒꯤ ꯊꯃꯣꯏ ꯑꯁꯤꯗ ꯀꯅꯥꯝꯇꯒꯤ ꯃꯃꯤ ꯇꯥꯗꯦ ꯅꯪꯒꯤ ꯁꯛꯇꯝ ꯈꯤꯇꯪꯗꯤ ꯇꯥꯔꯤꯕ ꯑꯁꯦ ꯑꯩꯅ ꯅꯪꯕꯨꯁꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯁꯤꯅꯤ ꯑꯩꯅ ꯊꯥꯖꯔꯤꯕꯕꯨ ꯑꯗꯨꯒ ꯃꯁꯤꯅꯤ ꯑꯩꯒꯤ ꯙꯔꯃ ꯍꯥꯏꯕ ꯑꯁꯤꯁꯨ ꯑꯗꯨꯒ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯊꯥꯖꯕ ꯃꯤꯁꯛꯅꯤ ꯑꯗꯨꯒ ꯅꯍꯥꯛꯁꯦ ꯑꯩꯒꯤꯗꯤ ꯏꯁꯣꯔꯒꯨꯝꯕꯅꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯪꯁꯥꯔ ꯑꯁꯤꯗ ꯏꯁꯣꯔꯕꯨ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯏꯁꯣꯔ ꯑꯗꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯅꯍꯥꯛꯀꯤ ꯅꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯀꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤꯁꯨ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯡꯍꯜꯂꯣꯏ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯄꯥ ꯑꯁꯤꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯎꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯦꯂꯤꯌꯥꯒꯤ ꯃꯄꯥ ꯑꯁꯤꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌా ꯑꯃꯁꯨ ꯃꯍꯥꯛꯀ ꯂꯣꯏꯅꯗꯨꯅ ꯂꯥꯛꯑꯝꯃꯤ ꯑꯗꯨꯗꯒꯤ ꯑꯦꯂꯤꯌꯥꯒꯤ ꯃꯄꯥ ꯑꯕꯨ ꯑꯁꯤꯅ ꯑꯦꯂꯤꯌꯥꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯥꯏ ꯑꯁꯤꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯕꯝꯒꯤ ꯃꯃꯥꯏ ꯑꯁꯤꯗꯁꯨ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯃꯔꯝꯗꯤ ꯁꯤꯕꯝꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯕꯒꯤꯗꯃꯛꯇꯅꯤ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯤꯕꯝꯅ ꯑꯦꯂꯤꯌꯥꯒꯤ ꯃꯄꯥ ꯑꯕꯨ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯔꯝ ꯑꯁꯤꯅ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯁꯤ ꯂꯨꯍꯣꯡꯗꯨꯅ ꯂꯧꯕ ꯄꯥꯝꯃꯤ ꯃꯁꯤꯗ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯌꯥꯅꯤꯡꯕ ꯅꯠꯇ꯭ꯔꯒ ꯌꯥꯅꯤꯡꯗꯕ ꯍꯥꯏꯕ ꯑꯗꯨꯗꯤ ꯑꯩꯅ ꯈꯪꯗꯦ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯑꯦꯂꯤꯌꯥꯒꯤ ꯃꯄꯥ ꯑꯕꯨꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯄꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯀꯔꯤ ꯙꯔꯃ ꯂꯩꯖꯒꯦ ꯍꯧꯔꯛꯐꯝ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯛꯅꯤ ꯅꯍꯥꯛꯇꯤ ꯃꯐꯝ ꯑꯁꯤꯗ ꯒꯨꯟꯗꯥ ꯐꯟꯗꯥ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯄ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯅꯍꯥꯛ ꯖꯦꯜꯗꯁꯨ ꯑꯅꯤꯔꯛ ꯆꯪꯉꯨꯔꯕ ꯅꯠꯇ꯭ꯔꯥ ꯅꯍꯥꯛꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤꯕꯨ ꯂꯧꯔꯕ ꯃꯇꯨꯡꯗ ꯏꯆꯥꯅꯨꯄꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯄꯨꯡꯃꯥꯡ ꯃꯥꯡꯍꯟꯒꯦ ꯍꯥꯏꯔꯤꯕ꯭ꯔꯥ ꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯤꯕꯝꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯥꯎꯔꯤꯕ ꯅꯣꯡꯃꯩ ꯑꯗꯨ ꯂꯧꯊꯣꯔꯛꯇꯨꯅ ꯑꯄꯨ ꯍꯥꯏꯔꯤꯕ ꯑꯦꯂꯤꯌꯥꯒꯤ ꯃꯄꯥ ꯑꯁꯤꯗ ꯄꯤꯔꯛꯑꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯑꯦꯂꯤꯌꯥꯒ ꯂꯨꯍꯣꯡꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯉꯥꯎꯁꯟꯅꯕ ꯒꯨꯟꯗꯥ ꯇꯧꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯦꯞꯀꯅꯤ ꯑꯁꯨꯝꯅ ꯁꯤꯕꯝꯅ ꯃꯍꯥꯛꯀꯤ ꯃꯄꯥ ꯑꯁꯤꯗ ꯋꯥꯁꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯑꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯁꯥꯎꯅ ꯁꯤꯕꯝꯗꯒꯤ ꯅꯣꯡꯃꯩ ꯑꯁꯤ ꯂꯧꯔꯒ ꯁꯤꯕꯝ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯑꯒꯦ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯁꯤꯅ ꯀꯥꯞꯄꯛꯑꯝꯃꯤ ꯃꯁꯤ ꯎꯕ ꯃꯇꯝꯗ ꯁꯤꯕꯝ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯃꯩ ꯑꯗꯨꯅ ꯄꯥꯟꯗꯅꯕ ꯃꯍꯥꯛ ꯃꯈꯥꯗ ꯄꯥꯛꯊꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯁꯤꯕꯝ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯗꯨ ꯀꯟꯖꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯅꯣꯡꯃꯩ ꯃꯔꯨ ꯀꯥꯞꯊꯣꯛꯈꯤꯕ ꯑꯗꯨꯅ ꯁꯤꯕꯝꯒꯤ ꯃꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯤ ꯑꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯊꯕꯥꯛꯇ ꯑꯣꯏꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨꯅ ꯄꯥꯟꯈꯤꯔꯝꯃꯤ ꯃꯆꯥꯅꯨꯄꯤꯅ ꯑꯁꯨꯝꯅ ꯅꯣꯡꯃꯩꯅ ꯄꯥꯟꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯑꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯒꯤ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯁꯤꯟꯖꯔꯒ ꯃꯍꯥꯛꯁꯨ ꯁꯤꯖꯔꯝꯃꯤ ꯁꯤꯕꯝꯁꯨ ꯑꯦꯂꯤꯌꯥꯅ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯇꯥꯔꯒ ꯂꯩꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯥꯛꯅ ꯑꯦꯂꯤꯌꯥ ꯑꯁꯤꯕꯨ ꯄꯝꯈꯠꯇꯨꯅ ꯊꯃꯣꯏ ꯁꯣꯛꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯎ ꯂꯥꯎꯗꯨꯅ ꯑꯦꯂꯤꯌꯥ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯀꯤ ꯃꯇꯝꯕꯥꯡ ꯃꯊꯛ ꯑꯁꯤꯗ ꯑꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯁꯨ ꯑꯗꯨꯃꯛ ꯁꯤꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯄ꯭ꯔꯖꯦꯟꯇꯒꯤ ꯁꯤꯟꯗ ꯑꯃꯨꯛ ꯎꯠꯂꯛꯑꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯂꯥꯏꯒꯤ ꯄꯣꯠꯁꯛ ꯑꯗꯨ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯄꯤꯈꯤꯔꯝꯃꯤ ꯃꯁꯤꯗ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯂꯩꯕ ꯅꯥꯏꯇꯣꯝ ꯇꯥꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯁꯤ ꯅꯍꯥꯛ ꯅꯠꯇꯅ ꯑꯩꯅ ꯎꯗꯔꯤ ꯃꯔꯝ ꯑꯁꯤꯅ ꯅꯥꯏꯇꯣꯝ ꯇꯥꯕꯒꯤ ꯚꯨꯠ ꯑꯗꯨꯁꯨ ꯅꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯤꯀꯣ ꯃꯔꯝ ꯑꯗꯨꯅ ꯅꯍꯥꯛꯇꯤ ꯂꯥꯏꯒꯤ ꯄꯣꯠꯁꯛ ꯑꯁꯤ ꯑꯩꯉꯣꯟꯗꯒꯤꯗꯤ ꯅꯍꯥꯛꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯔꯤꯕꯅꯤ ꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯑꯩꯒꯤ ꯄꯣꯠꯁꯛ ꯑꯗꯨ ꯃꯆꯤꯟꯅ ꯆꯨꯞꯄꯤꯔꯕ ꯃꯇꯨꯡꯗ ꯁꯤꯕꯝꯒꯤ ꯀꯥꯔ ꯑꯁꯤꯗ ꯑꯣꯏꯅ ꯆꯨꯞꯄꯤꯗꯨꯅ ꯍꯥꯞꯄꯤꯈꯤꯔꯝꯃꯤ
ꯃꯁꯤꯗ ꯔꯤꯃꯥꯅ ꯑꯃꯨꯛ ꯁꯤꯕꯝꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯛꯑꯝꯃꯤ ꯁꯤꯕꯝ ꯅꯍꯥꯛꯁꯦ ꯍꯧꯖꯤꯛ ꯃꯄꯨꯡ ꯐꯥꯅ ꯅꯥꯏꯇꯣꯝ ꯇꯥꯔꯕ ꯃꯤꯁꯛ ꯑꯗꯨ ꯑꯣꯏꯔꯕꯅꯤ ꯅꯍꯥꯛꯀꯤ ꯋꯥꯈꯜ ꯑꯗꯨꯗ ꯅꯍꯥꯛꯅ ꯅꯨꯡꯁꯤꯖꯔꯤꯕ ꯑꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯁꯛꯇꯝ ꯑꯗꯨꯅ ꯑꯗꯨꯝ ꯇꯝꯅꯗꯨꯅ ꯂꯩꯔꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯅꯍꯥꯛꯅ ꯑꯦꯂꯤꯌꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯆꯗꯨꯅꯁꯨ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯁꯤꯈꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯣ ꯅꯍꯥꯛ ꯅꯁꯥ ꯅꯊꯟꯇ ꯅꯁꯥꯗ ꯕ꯭ꯂꯦꯝ ꯇꯧꯖꯗꯨꯅꯁꯨ ꯂꯩꯔꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯍꯥꯛ ꯅꯁꯥ ꯅꯊꯟꯇ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯁꯨꯁꯥꯏꯗ ꯇꯧꯒꯦ ꯍꯥꯏꯅꯁꯨ ꯈꯜꯂꯤ ꯃꯗꯨ ꯌꯥꯝꯅ ꯐꯠꯇꯦ ꯅꯍꯥꯛ ꯇꯧꯒꯅꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯂꯩꯔꯝꯕ ꯇꯥꯔꯕꯗꯤ ꯑꯦꯂꯤꯌꯥꯒꯤ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯅꯍꯥꯛ ꯅꯨꯡꯇꯤꯒꯤ ꯆꯠꯀꯅꯤ ꯑꯗꯨꯒ ꯅꯍꯥꯛ ꯃꯣꯡꯐꯝ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯊꯃꯣꯏ ꯀꯥꯏꯅ ꯅꯨꯡꯇꯤꯒꯤꯁꯨ ꯀꯞꯀꯅꯤ ꯁꯤꯇꯁꯨ ꯅꯠꯇꯅ ꯅꯍꯥꯛꯅ ꯑꯦꯂꯤꯌꯥꯗꯨꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯡꯐꯝ ꯑꯗꯨ ꯇꯧꯊꯣꯛꯇꯨꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯂꯧꯊꯣꯛꯀꯦ ꯍꯥꯏꯗꯨꯅ ꯃꯗꯨ ꯐꯥꯎꯕ ꯈꯜꯂꯛꯀꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯊꯤꯡꯉꯛꯀꯅꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯆꯦꯟꯖ ꯇꯧꯗꯨꯅ ꯃꯊꯪꯒꯤ ꯁꯤꯟꯗ ꯔꯥꯖꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯨꯅꯥꯒ ꯂꯣꯏꯅꯅ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯎꯅꯕ ꯂꯥꯛꯑꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯔꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯔꯣꯅꯤꯅ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏ ꯀꯀꯥ ꯔꯥꯖꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯦ ꯅꯍꯥꯛꯀ ꯁꯥꯟꯇꯤ ꯑꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯥꯖꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯕꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯅ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯈꯨꯗꯤꯡꯃꯛꯇ ꯈꯨꯠ ꯊꯤꯡꯖꯤꯜꯂꯦ ꯑꯗꯨꯕꯨ ꯑꯩ ꯅꯪꯕꯨꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯉꯥꯛꯄꯤꯒꯅꯤ ꯃꯔꯝꯗꯤ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯏꯌꯥꯝꯕꯒꯤ ꯍꯨꯏꯅꯤ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯑꯗꯨꯁꯨ ꯅꯍꯥꯛꯅ ꯅꯈꯨ ꯀꯨꯜꯂꯒ ꯑꯩꯒꯤ ꯈꯣꯡ ꯑꯁꯤꯗ ꯁꯣꯛꯑꯒ ꯍꯥꯏꯖꯒꯗꯕꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯕꯝꯅ ꯃꯨꯅꯥ ꯑꯃꯗꯤ ꯔꯥꯖꯟ ꯃꯈꯣꯏꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩꯗꯨ ꯂꯧꯊꯣꯛꯇꯨꯅ ꯃꯨꯅꯥ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯅꯝꯃꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯑꯗꯨꯒ ꯅꯈꯣꯏ ꯑꯃꯨꯛ ꯍꯟꯅ ꯍꯣꯇꯦꯜ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯇꯥꯟꯊꯣꯛꯈꯤꯔꯝꯃꯤ ꯃꯁꯤꯗ ꯁꯤꯕꯝꯅ ꯑꯃꯨꯛ ꯔꯥꯖꯟꯗ ꯑꯁꯨꯝꯅꯁꯨ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯌꯥꯝꯅ ꯑꯍꯣꯡꯕ ꯃꯃꯜ ꯂꯩꯇ꯭ꯔꯕ ꯑꯃꯒꯨꯝꯅ ꯅꯈꯣꯏꯅ ꯈꯜꯂꯤꯕ꯭ꯔꯥ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯐꯝꯗ ꯇꯧꯅꯤꯡꯕ ꯀꯌꯥ ꯑꯃ ꯇꯧꯔꯛꯄ ꯇꯥꯔꯕꯁꯨ ꯅꯈꯣꯏꯒ ꯑꯩꯒꯤ ꯃꯔꯛꯇ ꯁꯥꯟꯇꯤ ꯄꯣꯔꯛꯄ ꯑꯗꯨꯗꯤ ꯄꯨꯟꯁꯤꯗ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯤꯅꯤꯠ ꯑꯅꯤꯒꯤ ꯃꯅꯨꯡꯗ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃꯒ ꯂꯣꯏꯅꯅ ꯊꯣꯛꯈꯤꯗꯨꯕꯅꯤ ꯃꯇꯝ ꯑꯁꯤꯗ ꯁꯤꯕꯝꯒꯤ ꯃꯔꯨꯞ ꯑꯣꯏꯔꯤꯕ ꯀꯕꯤꯔ ꯑꯁꯤꯅ ꯁꯤꯕꯝ ꯑꯁꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯤꯕꯝꯅ ꯀꯕꯤꯔꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯦꯡꯁꯤꯟꯕꯗ ꯃꯍꯥꯛ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯁꯨ ꯈꯪꯉꯝꯃꯤ ꯃꯗꯨꯗꯤ ꯁꯤꯕꯝꯅ ꯃꯍꯥꯛꯄꯨ ꯑꯌꯥꯝꯕ ꯃꯇꯝꯗ ꯂꯣꯟꯅ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯍꯥꯏꯕ ꯑꯁꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯃꯍꯥꯛꯅ ꯁꯤꯕꯝꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯁꯨ ꯈꯪꯉꯤ ꯅꯍꯥꯛꯅ ꯇꯧꯔꯤꯕ ꯊꯕꯛ ꯃꯌꯥꯝ ꯑꯗꯨ ꯅꯍꯥꯛꯀꯤ ꯕꯣꯁꯇ ꯇꯧ ꯍꯥꯏꯕꯗꯒꯤ ꯇꯧꯕ ꯉꯥꯛꯇꯅꯦ ꯍꯥꯏꯕ ꯑꯁꯦ ꯅꯍꯥꯛꯅꯕꯨ ꯄꯥꯝꯂꯕꯗꯤ ꯉꯁꯤ ꯅꯨꯃꯤꯗꯥꯡ ꯑꯁꯤ ꯃꯁꯤꯗ ꯂꯩꯔꯣ ꯑꯩ ꯅꯉꯣꯟꯗ ꯀꯣꯐꯤ ꯀꯞ ꯑꯃꯇꯪꯗꯤ ꯄ꯭ꯔꯖꯦꯟꯠ ꯇꯧꯒꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯀꯔꯤꯝꯇ ꯍꯥꯏꯔꯝꯗꯕꯤꯗ ꯃꯍꯥꯛ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯥꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗ ꯀꯥꯔ ꯑꯃ ꯊꯧꯈꯤꯕ ꯑꯗꯨ ꯁꯤꯕꯝꯅ ꯎꯔꯝꯃꯤ ꯀꯥꯔ ꯊꯧꯈꯤꯕ ꯃꯤꯁꯛ ꯑꯁꯤ ꯑꯇꯩ ꯀꯅꯥꯝꯇ ꯑꯣꯏꯔꯝꯗꯦ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯔꯤꯃꯥꯕꯨ ꯂꯧꯕ ꯂꯥꯛꯈꯤꯕ ꯅꯨꯄꯥ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯁꯤꯕꯝꯅ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯅꯨꯄꯥ ꯑꯁꯤ ꯍꯧꯖꯤꯛꯇ ꯆꯠꯈ꯭ꯔꯒ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯔꯤꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯗꯨꯅ ꯂꯥꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯅꯨꯄꯥ ꯑꯗꯨꯒ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯑꯗꯨ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯕꯤꯂꯥꯜ ꯍꯥꯏꯅ ꯀꯧꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯕꯤꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯤꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯍꯟꯗꯨꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯅꯍꯥꯛꯄꯨ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯄꯥꯀꯤꯁꯇꯥꯟ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯄꯨꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯗ ꯔꯤꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯦ ꯚꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯜꯂꯤꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯃꯔꯨ ꯑꯣꯏꯅ ꯅꯍꯥꯛꯀꯤ ꯊꯋꯥꯏꯒꯤꯗꯃꯛꯇ ꯈꯜꯂꯒ ꯂꯩꯔꯤꯕꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯍꯤꯡꯂꯤꯕ ꯑꯁꯦ ꯃꯈꯣꯏꯒꯤꯗꯤ ꯃꯤꯅꯥꯏꯒꯨꯝꯅꯅꯤ ꯍꯤꯡꯂꯤꯕ ꯑꯁꯦ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯅꯤꯡꯈꯥ ꯇꯝꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯟꯕ ꯑꯗꯨ ꯑꯩꯅ ꯄꯥꯝꯗꯦ ꯃꯁꯤꯗ ꯕꯤꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯏ ꯃꯗꯨ ꯀꯔꯤꯝꯇ ꯈꯪꯗꯦ ꯑꯛꯄꯨ ꯃꯐꯝ ꯑꯁꯤꯗ ꯃꯤꯅꯥꯏꯒꯤ ꯄꯨꯟꯁꯤ ꯑꯃꯒꯨꯝꯅ ꯅꯠꯇ꯭ꯔꯒ ꯕꯣꯟꯗꯤ ꯑꯃꯒꯨꯝꯅ ꯐꯥꯖꯟꯗꯨꯅ ꯊꯝꯕꯤꯕ ꯑꯗꯨ ꯑꯩ ꯄꯥꯝꯗꯦ ꯑꯩꯅ ꯍꯧꯖꯤꯛ ꯄ꯭ꯂꯥꯟ ꯃꯌꯥꯝ ꯑꯃ ꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯅꯍꯥꯛ ꯍꯧꯖꯤꯛ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯁꯤꯂꯥꯎ ꯍꯧꯖꯤꯛ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯑꯩꯈꯣꯏꯒꯤ ꯃꯔꯝꯗ ꯀꯔꯤꯝꯇ ꯈꯪꯉꯔꯣꯏ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯍꯧꯔꯁꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯑꯁꯤꯗ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯚꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯀꯣꯜ ꯇꯧꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯁꯥꯔ ꯃꯃꯥꯡꯒꯤ ꯃꯇꯝꯗꯒꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯍꯦꯛ ꯂꯥꯛꯄ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯕꯤꯂꯥꯟ ꯍꯥꯏꯅ ꯀꯧꯏ ꯑꯛꯇꯣ ꯍꯧꯖꯤꯛ ꯔꯤꯃꯥꯒꯤ ꯌꯨꯝ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯔꯤꯃꯥ ꯑꯁꯤꯕꯨ ꯄꯥꯀꯤꯁꯇꯥꯟꯗ ꯄꯨꯈꯤꯅꯕ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯤ ꯁꯤ ꯇꯥꯕ ꯃꯇꯝꯗ ꯚꯥꯔꯠꯅ ꯁꯤꯕꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛ ꯀꯔꯤ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛꯃꯛ ꯌꯥꯝꯅ ꯊꯨꯅ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯇꯣꯛꯈꯣ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯔꯤꯃꯥꯒꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯔꯤꯃꯥ ꯑꯃꯗꯤ ꯕꯤꯂꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯊꯤꯕ ꯆꯪꯉꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯕꯤꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯊꯠꯂꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯕꯤꯂꯥꯜ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯕ ꯍꯧꯔꯛꯑꯝꯃꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨꯁꯨ ꯃꯍꯥꯛꯅ ꯈꯨꯄꯥꯛꯅ ꯊꯥꯖꯤꯜꯂꯝꯃꯤ ꯑꯗꯨꯒ ꯔꯤꯃꯥ ꯑꯁꯤꯕꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀꯤ ꯅꯣꯡꯃꯩ ꯑꯗꯨ ꯁꯠꯇꯣꯛꯇꯨꯅ ꯅꯣꯡꯃꯩ ꯑꯗꯨꯅ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯅꯝꯃꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯔꯤꯃꯥꯅ ꯀꯞꯄꯒ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯖꯔꯛꯑꯝꯃꯤ ꯅꯪꯅ ꯑꯩꯈꯣꯏꯒꯤ ꯏꯐꯝꯗ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯣ ꯑꯂꯥꯅꯁꯨ ꯌꯥꯔꯣꯏ
ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯌꯨ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯍꯥꯠꯄ ꯄꯥꯝꯂꯕꯁꯨ ꯃꯍꯥꯛꯄꯨꯗꯤ ꯍꯥꯠꯄꯤꯒꯅꯨ ꯑꯩꯕꯨ ꯑꯣꯏꯅ ꯍꯥꯠꯄꯤꯌꯨ ꯅ ꯕꯤꯂꯥꯟꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨꯗꯤ ꯑꯋꯥꯐꯝꯗ ꯑꯃꯨꯛ ꯍꯟꯅ ꯇꯥꯍꯟꯕ ꯑꯗꯨ ꯄꯥꯝꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤꯁꯨ ꯑꯁꯨꯝꯅ ꯃꯤꯅꯥꯏꯒꯨꯝꯅ ꯍꯤꯡꯗꯨꯅ ꯂꯩꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯑꯩ ꯄꯥꯝꯂꯛꯇ꯭ꯔꯦ ꯏꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯏꯅꯤꯡꯈꯥ ꯇꯝꯅ ꯐ꯭ꯔꯤ ꯑꯣꯏꯅ ꯍꯤꯡꯕꯒꯤ ꯔꯥꯏꯠ ꯑꯁꯤ ꯑꯩ ꯏꯁꯥꯒꯤ ꯔꯥꯏꯠ ꯅꯠꯇꯕ꯭ꯔꯥ ꯑꯁꯨꯝꯅ ꯔꯤꯃꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤ ꯇꯥꯔꯨꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯁꯤꯕꯝꯒꯤ ꯃꯀꯣꯛ ꯑꯁꯤꯗ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯝꯕ ꯔꯤꯃꯥꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯅꯤꯡꯁꯤꯡꯉꯛꯑꯝꯃꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯀꯣꯛ ꯑꯗꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯃꯛꯇꯕꯗꯒꯤ ꯃꯐꯝ ꯑꯁꯤꯗ ꯅꯣꯡꯃꯩ ꯃꯔꯨ ꯀꯌꯥ ꯑꯃ ꯀꯥꯞꯊꯣꯛꯑꯝꯃꯤ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯕꯣꯁ ꯑꯣꯏꯔꯤꯕ ꯚꯥꯔꯠ ꯑꯁꯤꯅꯁꯨ ꯁꯤꯕꯝꯗ ꯀꯣꯜ ꯀꯌꯥꯔꯛ ꯍꯟꯅ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯄꯥꯏꯈꯠꯇꯕꯤꯗ ꯐꯣꯟ ꯑꯗꯨ ꯌꯥꯝꯅ ꯂꯥꯞꯅ ꯂꯪꯊꯣꯛꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯤꯕꯝꯅ ꯀꯣꯜ ꯑꯁꯤ ꯄꯥꯏꯈꯠꯂꯛꯇꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯚꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗ ꯑꯣꯏꯅ ꯀꯣꯜ ꯑꯗꯨ ꯇꯧꯁꯤꯜꯂꯛꯑꯝꯃꯤ ꯔꯤꯃꯥꯁꯨ ꯚꯥꯔꯠꯅ ꯇꯧꯔꯛꯏꯕ ꯀꯣꯜ ꯑꯁꯤ ꯄꯥꯏꯈꯠꯂꯝꯃꯤ ꯑꯁꯨꯝꯅ ꯐꯣꯟ ꯄꯥꯏꯈꯠꯂꯛꯄ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯚꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯔꯥꯏꯠ ꯍꯦꯟ ꯑꯣꯏꯔꯤꯕ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯦ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯍꯥꯠꯇꯦ ꯍꯥꯏꯕ ꯑꯁꯤ ꯈꯪꯉꯛꯑꯝꯃꯤ ꯀꯔꯤꯒꯤꯗꯃꯛꯇ ꯁꯤꯕꯝꯅ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯕꯨ ꯍꯥꯠꯇ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯃꯥꯅ ꯍꯥꯏꯔꯛꯏꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯝꯕ ꯑꯦꯂꯤꯌꯥꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯃꯤꯠꯇ ꯑꯦꯂꯤꯌꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨꯁꯨ ꯎꯔꯛꯄꯒꯤꯗꯃꯛꯇꯅꯤ ꯁꯣꯝꯗꯅ ꯀꯕꯤꯔ ꯍꯥꯏꯔꯤꯕ ꯁꯤꯕꯝꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯁꯤꯕꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯁꯤꯕꯝ ꯅꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯍꯥꯠꯇ꯭ꯔꯤꯕꯅꯣ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯕꯝꯅ ꯀꯕꯤꯔꯗ ꯑꯁꯨꯝꯅ ꯍꯥꯏꯖꯜꯂꯝꯃꯤ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯃꯉꯣꯟꯗ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯇꯔꯨꯛꯅꯤ ꯀꯥꯞꯂꯤꯕ ꯑꯁꯦ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯤꯁ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯀꯕꯤꯔꯅ ꯑꯃꯨꯛ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯔꯨꯞ ꯅꯍꯥꯛꯁꯦ ꯏꯁꯣꯔꯕꯨ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯗꯥꯏꯅꯦ ꯑꯗꯨꯒ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯅꯍꯥꯛꯅ ꯏꯁꯣꯔ ꯑꯁꯤꯕꯨ ꯊꯥꯖꯔꯝꯂꯤꯕ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯅꯍꯥꯛꯅ ꯊꯑꯣꯏꯅ ꯍꯥꯠꯇꯕꯅꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅꯕꯨ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯕꯨ ꯍꯥꯠꯀꯦ ꯈꯜꯂꯝꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯁꯤꯔꯗꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯁꯤꯕꯝꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀꯕꯤꯔ ꯑꯁꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯂꯁꯤ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯁꯤꯗ ꯀꯕꯤꯔꯅ ꯑꯃꯨꯛ ꯁꯤꯕꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕ ꯑꯁꯤ ꯆꯍꯤ 3 ꯁꯨꯔꯕꯅꯤ ꯃꯐꯝ ꯑꯁꯤꯗꯗꯤ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯃꯌꯥꯝ ꯑꯃꯁꯨ ꯇꯥꯟꯕ ꯉꯝꯂꯤꯕꯅꯤ ꯑꯩꯈꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯕꯣꯁ ꯚꯥꯔꯠ ꯁꯥꯍꯦꯕꯅ ꯑꯩꯈꯣꯏꯗ ꯀꯔꯤ ꯇꯧꯔꯛꯄ ꯅꯍꯥꯛꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯂꯥꯜꯂꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨ ꯍꯥꯠꯄ ꯉꯝꯗ꯭ꯔꯕ ꯇꯥꯔꯕꯁꯨ ꯑꯩꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯑꯩꯅ ꯁꯣꯏꯗꯅꯃꯛꯀꯤ ꯍꯧꯖꯤꯛꯃꯛ ꯍꯥꯠꯀꯅꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯄꯨꯟꯁꯤꯗ ꯈꯨꯗꯣꯡꯊꯤꯕ ꯑꯃꯠꯇ ꯅꯪꯉꯣꯏ ꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯁꯤꯕꯝ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯀꯕꯤꯔꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯅꯍꯥꯛꯁꯦ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯃ ꯑꯣꯏꯕꯒꯤꯗꯃꯛ ꯑꯩꯅ ꯗꯤꯁꯤꯖꯟ ꯑꯁꯤ ꯂꯧꯗꯨꯅ ꯅꯉꯣꯟꯗ ꯍꯥꯏꯔꯛꯄꯅꯤ ꯅꯍꯥꯛ ꯑꯩꯒꯤ ꯑꯁꯦꯡꯕ ꯃꯔꯨꯞ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯅꯍꯥꯛ ꯌꯥꯅꯤꯡꯉꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕ ꯑꯗꯨ ꯍꯥꯏꯔꯛꯎ ꯕꯤꯔꯁꯨ ꯁꯤꯕꯝꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤꯗ ꯀꯔꯤꯁꯨ ꯈꯨꯝꯕ ꯉꯝꯃꯝꯗꯦ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯁꯤꯕꯝ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯅꯍꯥꯛꯅ ꯂꯩꯕ ꯃꯐꯝꯗ ꯑꯩꯁꯨ ꯂꯩꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩ ꯑꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯏꯟꯗꯤꯌꯥꯗ ꯆꯠꯈ꯭ꯔꯁꯦ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯁꯤꯒꯤ ꯃꯇꯨꯡꯗ ꯁꯤꯕꯝ ꯑꯃꯗꯤ ꯀꯕꯤꯔ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯏꯟꯗꯤꯌꯥꯗ ꯆꯠꯈꯤꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯚꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯒꯨꯟꯗꯥ ꯀꯌꯥ ꯑꯃ ꯃꯐꯝꯁꯤꯗ ꯂꯥꯛꯇꯨꯅ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯥꯔꯝꯃꯤ ꯑꯁꯦꯡꯕꯃꯛꯀꯤꯗꯤ ꯀꯕꯤꯔ ꯍꯥꯏꯔꯤꯕ ꯁꯤꯕꯝꯒꯤ ꯃꯔꯨꯞ ꯑꯁꯤꯅ ꯁꯤꯕꯝꯒꯤ ꯃꯐꯝꯗ ꯅꯝꯊꯥꯛ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯏꯟꯗꯤꯌꯥꯗ ꯆꯠꯈꯤꯗꯣꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎꯁꯤꯡ ꯑꯁꯤ ꯚꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯂꯣꯟꯅ ꯇꯝꯊꯣꯛꯈꯤꯕ ꯑꯣꯏꯔꯝꯃꯤ ꯍꯧꯖꯤꯛꯇꯤ ꯚꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯃꯐꯝ ꯑꯁꯤꯗ ꯍꯜꯂꯛꯇꯨꯅ ꯁꯤꯕꯝꯒꯤ ꯃꯅꯥꯛ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯃꯁꯤꯗ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀꯕꯤꯔ ꯑꯗꯨꯁꯨ ꯚꯥꯔꯠꯀꯤ ꯃꯅꯤꯡ ꯑꯁꯤꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯁꯤꯕꯝꯅꯁꯨ ꯈꯪꯉꯝꯃꯤ ꯑꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯀꯕꯤꯔ ꯑꯁꯤꯅꯁꯨ ꯃꯍꯥꯛꯀꯤ ꯃꯐꯝꯗ ꯑꯣꯏꯇꯕ ꯀꯌꯥ ꯑꯃ ꯉꯥꯡꯉꯦ ꯍꯥꯏꯕ ꯑꯁꯤ ꯇꯥꯡ ꯑꯁꯤꯗ ꯚꯥꯔꯠꯅ ꯁꯤꯕꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩꯅ ꯅꯪꯁꯦ ꯑꯩꯒꯤ ꯏꯆꯥꯗꯒꯤꯁꯨ ꯍꯦꯟꯅ ꯊꯥꯖꯗ ꯌꯥꯝꯅ ꯂꯨꯅ ꯈꯟꯖꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯒ ꯅꯍꯥꯛꯅ ꯑꯩꯒꯤ ꯃꯊꯛꯇ ꯇꯧꯔꯛꯂꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯅꯪ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤ ꯑꯁꯤꯅ ꯀꯔꯤꯅꯣ ꯑꯩ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯃꯔꯝ ꯑꯁꯤꯅ ꯅꯉꯣꯟꯗ ꯑꯩꯅ ꯆꯥꯟꯁ ꯑꯃꯒꯁꯨ ꯄꯤꯔꯤ ꯀꯔꯤꯒꯨꯝꯕ ꯅꯍꯥꯛꯅ ꯁꯪꯁꯥꯔꯁꯤꯗ ꯍꯤꯡꯗꯨꯅ ꯂꯩꯕ ꯄꯥꯝꯕ ꯇꯥꯔꯕꯗꯤ ꯅꯍꯥꯛꯅ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯍꯧꯖꯤꯛꯃꯛ ꯅꯨꯄꯤ ꯑꯗꯨ ꯅꯍꯥꯛꯅ ꯍꯥꯠꯀꯗꯕꯅꯤ ꯃꯁꯤꯗ ꯁꯤꯕꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯩ ꯕꯣꯁꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯕ ꯉꯝꯃꯣꯏ ꯑꯩ ꯃꯍꯥꯛꯄꯨ ꯍꯥꯠꯄ ꯉꯝꯃꯣꯏ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯚꯥꯔꯠ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯍꯧꯖꯤꯛ ꯅꯍꯥꯛ ꯁꯤꯕ ꯇꯥꯕꯅꯤ ꯃꯁꯤ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯚꯥꯔꯠꯀꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯁꯤꯕꯝ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯇꯞ ꯇꯥꯕ ꯃꯈꯩ ꯐꯨꯗꯠꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯚꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈꯤꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯚꯥꯔꯠꯀꯤ ꯃꯆꯥꯅꯨꯄꯥ ꯔꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯁꯤꯕꯝ ꯑꯁꯤꯕꯨ ꯐꯨꯝꯅꯕꯒꯤꯗꯃꯛꯇ ꯀꯣꯝ ꯑꯃ ꯇꯧꯕ ꯍꯧꯔꯝꯃꯤ ꯁꯣꯝꯗꯅ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯚꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯄꯦꯟꯅꯕ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯃꯍꯥꯛ ꯌꯥꯝꯅ ꯋꯥꯔꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯚꯥꯔꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯔꯤꯃꯥꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯐꯤ ꯑꯗꯨ ꯂꯧꯊꯣꯛꯄ ꯍꯧꯔꯛꯑꯝꯃꯤ ꯁꯣꯝꯗꯅ ꯔꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯣꯝ ꯃꯅꯨꯡꯗ ꯐꯨꯝꯕ ꯍꯧꯔꯛꯑꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯁꯤꯕꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯎꯄꯥꯏ ꯑꯃ ꯅꯠꯇ꯭ꯔꯒ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯀꯣꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯑꯝꯃꯤ ꯃꯇꯝ ꯑꯁꯤꯗ ꯔꯣꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯁꯤꯕꯝꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯑꯝꯃꯤ ꯃꯍꯥꯛ ꯍꯧꯖꯤꯛ ꯑꯩꯒꯤ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯑꯩꯒꯤ ꯕꯕꯥꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯜꯂꯦ ꯍꯥꯏꯖꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯕꯕꯥꯅ ꯇꯧ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨ ꯅꯍꯥꯛꯅ ꯇꯧꯒꯗꯕꯅꯤ ꯍꯧꯖꯤꯛꯃꯛ ꯅꯍꯥꯛꯅ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯔꯤꯃꯥ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯕꯨ
hatokadabani matamasida Shivam hariba nupa adudi Roni ngangi bawasing adu sauning adum taaduna leirame maudigi Shivam hariba nupa asina mafamasida leiriba gunda sing asi amamam toina yamna sathina phudatpa horami aduga mafamasida leiriba car adu tongkhatuna mioi sing adu car adu na takhairamaga mafamasdigi nathokhtuna chenkirami tanja asida Roni na maki mapa barat asida call tawduna asumna hairami baba Shivam hariba nupa adu mafamasdigi nathokhtuna chenkre matang asida somda Rima hariba nupi adusu phamung asida taaduna leirami mahangna phamungda taaduna leiriba ase maki mapi adu amata yarumde tanja asida maki manau nupa rajan adusu mayamba barat ki manakta laktuna barat asibu narami matam asida barat na Shivam hariba nupa adu upai ma natraga upai ma tawduna phangnaba thiro haiduna hairami somda atopa nakana maromdana mandir amagi manakta Shivam hariba nupa adu gyan mangduna taraga leirami gyan mangduna tariba Shivam gi manakta Siddharth hariba nupa adu changami odigi Siddharth na gyan mangduna tariba Shivam asibu makoi gi mandir asigi manungda pusanbirami duga Shivam gi asokpa sing adu mahangna phajana lengbirami ngahak leiraba matungda Shivam hariba nupa adu gyan mangubadigi gyan taraami Siddharth hariba nupa asi mamangi matamda Shivam hariba nupa asina kanbikiba nupa aduni aduga hausikna Siddharth na amuk Shivam asibu mateng panglibani Shivam hariba nupa asi mandir gumba laisangumba si uba matamda mahak kochen misak amani adubu ngasidi mahak laisang asigi manungda mahaki thawai asi kanbire somdana barat hariba misak aduna Rima hariba nupi asibu dab tawduna phuraga mahaka mamangda toina unakiba Bilal hariba misak adu kadade lei haiduna hangami somdasu Shivam hariba nupa adu haujikti mahak lai thajarami matam asida Shivam gi wakanda mahak nungsinaramba Eliagi wahi kayama mahak mako asida ningsingami masigi matungda Siddharth hariba nupa asina Shivam hariba nupa asibu India da thanabagidamagta sem sarami matang asida mafam asida leiba Gautam Buddhagi yamna chaurba motri amabu Shivam hariba nupa asina urami Gautam Buddhagi yamna chaurba statue asi ururaba matungda Shivamna asumna hairami hojik mioi kayama makoigi masa aduda awafamda taduna leiribani duga aidi aigi isasi kanjanabagidamakta ai mafam asi thadoktuna chenaba honari asumna aina matam kayam kuina chenduna leiba ngamgani duga aina matam kayam kuina mioi sing aduga mafamdagi lotuna leiba sungamgani asumna aina tawba tarabati aigi punsi ase athama thoktre maram asina hojik aina aigi punsigi damak kari tawba tai ise mamai tetharaba kanagumba amagi hoi oiramani ongma matam amada Eliagi baba aduna aigi thaba asida aibu hatnabagi damakta nongmai aduna namakibani tamadudasu ai isa asibu hingjanabagi damakta mahaki nongmai maru adudagi leithok sakibani duga chap manana hojiksu ai isa asibu hingjanabagi damakta mafam asidagi chenaba honari masidi yamna pangdaba mi amana tawgadaba thabakni maram asina hojik ai mafam amata da chatlaroi ai India da su chatlaroi sitaba matamda Siddharth hariba nupa asina Shivamda asumna hairami nahangna karigumba mafam asi thadoktuna India da chatkidaba tarabati Bharat hariba nupa aduna nahakpu soidanamaki hatpi khargani masida Shivamna mo asumna hairami ai hojik Rima amadi Bilal makoini unahandri fawa ai mafam asi thadoktuna sungchat chatloi jikti aina yamna kana honaduna aigi matengdagi makoi ani edubu maning makha tamalagani somdana Shivamgi marup oriba Kabir hariba misak asina Bilal hariba nupa adu phanabagi damakta Bilal asibu thibala ame tamasida Kabirna Bilal hariba nupa asibu thengnarami maudigi mahakna Bilal asibu phanabagi damakta mahaki team aduga loinana yamna kana tanara ame Bilasu mahaki mathwai hingnabagi damakta yamna kana chela ame mahakna asumna ngahak chela aba matungda mahak mafam amada leptuna lerame matang asida Bilal amadi Kabir makoinigi manakta Shivam hariba nupa asisu yaurame Shivambu uba matamda Kabir amadi mahaki mioi sing aduna Shivamgi makaida nongmai kya ama kapsalame atum oinamak Shivam hariba nupa asinadi Kabirgi makaida karigumba nongmai amata kapamde masi uba matamda Kabir hariba nupa asina Shivamda aibu hatlo haiduna laurame aina aikoinigi marup obegi pusi edusu thugai khrabani maram asina nang aibu hatlo matang asita Shivamna aki marup Kabir sida asumna hairame marup amana marup amada adugumba thabak adu tawgadaba nate ningsing drabara aina waraba matamda nahna mateng pangkiba kya ado madugi mota hojikti nahna aigi mateng panggadabani hojik nahna Bilal hariba nupa asibu Siddharthna leiriba mandir aduda puduna chatkidubani duga aina Rimabu thiduna Rimabu phangaba matungda nahaki narakta amuk halakani masi taraba matungda Kabirna Shivamda asumna hairami hojikti nahaki waising asi tarorba matungda aina sidri fawbudi aigi thawai asi nahaki damakta kathoagani masida Shivamna mo asumna hairami yare to nahaki dharma ado adaidi lepo rigumba Rajan hariba misak aduna Rimagi maramda khangba tarabadi ai hojik Rajan hariba nupa atugi manakta chatkani masi hairamlaba matungda
matunda Shivam hariba nupa adu Rajan hariba nupa adu ki manakta chatkirami duga Kabir hariba misak asina Siddharth ki manakta Bilal hariba nupa asibu puduna chatkirami Shivam su Rajan ki manakta asum lakpana maram orga haujik Rajan adu yum amagi manungda lerami matam asida Shivam na Rajan da Rima hariba nupi adu nakhoina kadai losan thami kadai le haiduna hangami adum oinamak Rajan hariba nupa asina yamna usitabu mongda Rima hariba nupi adu kadai le haiba du ma khangde haiduna hairami asumna hairakpa asi taba matamda Shivam adu yamna sauna mahangna pariba nongmai aduna Rajan hariba nupa asibu mafam asida kaptuna hatoami asigi matungda Shivam hariba nupa adu Rajan gi machanupa oriba Munna hariba nupa adu gi manakta laami aduga mahakna asumna hairami hujikti aina nahakki napa Rajan adusu nongmaina kaptuna hatoktuna thamamabani maram asina nahaksu siningdravadi Rima hariba nupi adu kadai le haiba adu aingonda hairu asumna hairakpa wa asi taba matamda Munna hariba nupa adu yamna sauna mangondagi thama satroktuna Shivam hariba nupa asigi mathakta attack kya ama taurami sumna attack torokpa asina maram orga Shivam gi masa asida thangna kya rakhanda somi matam asida Munna hariba nupa asina Shivam asibu mangsamda chaptuna amna usitabu mongda Rima hariba nupi adu gi lefam adu ai khangi nana kedoge haibano haiduna maki lefam adu hairami Shivam na Rima gi lefam adu hek khangbaga mafam asida Munna asibusu nongmaina kaptuna hatomi asiga matungda Shivam na Bilal da call tawduna asumna haikirami nag hojik yamna thuna Hong Kong gi hithangpham aduda chatkadabani aina mafam aduda Rima hariba nupi adu soidana maki puduna lakani tamasida Shivam hariba nupa asigi masa asi yamna thina soklabani tamasida Shivam na Ishorda khoramduna asumna haijarami aigi punsi ase matam khara tanga hinganbigo aina hojik tawgadaba thabak kya ama wali somda topana kalamaromdana Bharat hariba nupa asina Rima hariba nupi asibo hol amada auction lauthoga yonthoktogi tawduna leirami matamasida Shivam hariba nupa adu mafam asida matam chana yorami maramasdagi Shivam amadi Bharat ki team aduga mafam asida akan momongda nongmai kya ama kamnarami matamasida Bharat na mahaki miyosing aduda nongmai kapiba adu lepu haiduna lephalami Bharat amadi Shivam makhoi ani mai onchana aduna unarami tamasida Bharat na Shivam da asumna hairami hujik aina aigi phamda gyan tadaba ama leiri aina nangse khwaidagi thajaba misak aduni duga nangna hujik aigi sanupa Munna bu su hatpire masidu sunatana aigi inaunupa Rajan bu su nangna hatopire duga nangna karigi damak Rima hariba nupi asibudi hatribano masi taraba matungda Shivam na asumna hairami Rima na ngangakpa waising asi taraba matungda aigi nakong asida aina nuksijariba kananonggi saktam adu adum urai mahak kaktangni aibu santi ohenba ngamkiba ado mahaknani pon manungda phajaliba usek adubu thadogankiba ado aduna maram orga Ishorna aibusu thongjanbikibani matam aduda mahakna pikhiba advice adugumna haujiki matam asida chap manana Rima na so ingonda madugumba advice mayam adu pibiki na mahakki awaba kya adu thadokpiduna topa miyoi kanagumba amagidi maning thunganaba honabiri masi nahaknadi karisu gyan tade masi taraba matungda Bharat hariba nupa asina Shivam da asumna hairami o nahakna tawriba thabak mayam asidi nahakki thamoi aduda adugumba kya ama phawrpagidmakta tawriba oire aki Ishor aduna nahakna tawriba mayam adu soidanamaki ubiramgani sinine adu oiba tarabadi haujik nahakki Ishor aduna nahak asibu airamlemda thaba tabanine masida Shivam na asumna hairami aina mafam sid lakliba ase lairamlemda chatnabagidmakta lakpa nate nupi adu kanba laklibani haujik mafam asida siba natraga hingba haiba adu aigi decision ni haraba matungda Shivam na ahaki nongmai adu satoroaga Bharat hariba nupa asida kapthatami wasi uba matamda Bharat ki machanupa Roni amadi mahakki atopa gunda sing aduna Shivam gi maike isida nongmai kya ama kapsalami tanja asida Kabir hariba Shivam gi marup adu mafam asida laktuna Shivam gi mateng pangami tang asida Kabir na Shivam da asumna hairami na hojik nupi asi puduna mafam asida gi yamna thuna chenkro masida leriba makhoi sing asidi aiga thengna horage na haibadigi Shivam na Rima hariba nupi asibu puduna chatkirami Kabir na mahakki marup Shivam gi damakta mahakki thawai asi sacrifice tawtokduna mafam asida yengnaba sing aduga mayokna duna lehurami somdana Shivam na Rima asibu adum puduna lakpa asina maram orga hojik hithangpham aduda yaurami matam asida Shivam na makhoi anida asumna hairami nakhoi ani hojik mafam asida thadokduna yamna thuna chakro matam leitre asi hairaba matungda mamangda Rima na mangonda pikhiba laigi lik atu Shivam na puthorokduna Rima hariba nupi asida muk pikhirami duga Shivam na asumna hairami lik asibu aigidamakta nahakna pibirambagidamakta aina nangbu yamna thagatli makhoina asumna tawnaringai matam asida Roni amadi mahakki atopa gunda sing adu mafam asida yoksalami tamasida Shivam na akiba amta leitana mafam asida lakliba gunda sing aduga mayokna duna nongmai kya
ama kapthatnarami matam asida Shivam gi masa asida Roni amadi makhoi gi gunda singduna kapakpa nongmai maru ani ahumdi Shivam gi masa asida palami asumna nongmai maru aduna panba aduna maram orga Shivam adu mafam asida gyan mangba hurami matang asida mahake wakhanda mahaka nuksinaramba Elia gi sakpham adu mahakna urami masidusnatana Elia gi thawai aduna mahakpu chatlase haibagi mawngda mahaki tampa aduda pambiduna lerami masigi matungda Shivam adu mafam asida gyan mangduna mahak leimaida tuduna tarami tamasida Shivam gi wakhanda asumna kalami mahakna hujik turaiba ase angna nuksijariba Elia gi tampa aduda hiptuna leiribane haina khanjarami somdana Rima amadi Bilan makhoi ani adu motorboard adu thokduna mafam si tharukduna chatkirami sumna chatkhiba asina maram orga hauchik Rima amadi Bilan makhoi ani adu makhoigi maram haibadi Pakistan adu yaukirami matam asida Rima hariba nupi asina Pakistan gi makhoigi hall amada press conference tawba matamda mahakna Pakistan di yaurkhibagi credit sing adu bam hariba nupa aduna mateng pangbadagi yaurukpane haiduna mangonda credit adu loina pirami hariba sinasi ulapa matungda nungairiba movie asi matang aswaida losenkirami aduga Shivam adusu nongmaina pankhiba adu sikibra natraga sidabra haiba adu aikhoida khanjana halaga film asisu losenkirami hojik film asigi ani suba part adusu theater ke amada kaptuna leiribani film asigi ani suba part ki wari adu taba matamda hena gyan tanabagidamagta aina ahanba saruk asigi wari asi hana pujarakpani film asigi ani suba part ki wari adusu aina yamna thuna soidana makki pujarakani mayam su soidana ngaibiramo adudi mayam matang asida kainarasi karigumba aigi explanation asida soikiba lankiba yarubasu mayamna ngakpiyu ngasigidi matang aswaida kainarasi